ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥ ꯋꯥꯡꯈꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯏꯔꯖꯕ ꯄꯥꯔꯤ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯄꯥꯔꯤꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯄꯥꯔꯤ ꯂꯩꯀꯥꯏꯒꯤ ꯁꯟ ꯁꯦꯟꯗꯨꯅ ꯑꯃꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯍꯤꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯄꯥꯔꯤ ꯂꯩꯀꯥꯏꯒꯤ ꯁꯟ ꯃꯌꯥꯝ ꯑꯗꯨ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯟꯁꯤꯡꯅ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯄꯥꯔꯤꯁꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯣꯝꯇꯁꯨ ꯍꯥꯏꯖꯩ, ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯟꯁꯤꯡꯁꯦ꯫ ꯏꯃꯨꯡ ꯑꯃꯗ ꯁꯟ 2 ꯂꯣꯏꯕ, 3 ꯂꯣꯏꯕ, 4 ꯂꯣꯏꯕ ꯌꯥꯎꯅꯔꯕꯅꯤꯅ ꯌꯥꯝꯃꯤ꯫ ꯑꯗꯣ ꯃꯈꯣꯏꯒꯤꯗꯤ 3-4 ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ, ꯃꯔꯝꯗꯤ ꯑꯩꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯥꯒꯤ ꯃꯀꯣꯟꯗ ꯆꯪꯂꯝꯗꯥꯏ ꯐꯥꯎ ꯂꯣꯏꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯁꯟ ꯑꯃꯅ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯂꯧ ꯍꯨꯜꯂꯤꯕꯗꯨ ꯆꯥꯒꯗꯕꯒꯤ ꯆꯪꯁꯤꯟꯈꯤꯕꯗꯨꯗ ꯄꯥꯔꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯗꯨꯅ ꯁꯟ ꯑꯗꯨ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯍꯩꯅꯦ ꯍꯩ ꯑꯃꯨꯕꯤ, ꯅꯪ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯥꯎꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯃꯤꯒꯤ ꯂꯧ ꯑꯁꯦ ꯆꯥꯊꯣꯛꯂꯕꯗꯤ ꯅꯪꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯅꯪꯉꯣꯟꯗꯗꯤ ꯉꯥꯡꯉꯣꯏꯗꯣ, ꯑꯩꯉꯣꯟꯗꯅꯦꯕ ꯉꯥꯡꯗꯣꯏꯁꯤ꯫ ꯅꯪꯅꯦ ꯑꯩꯕꯨ ꯃꯤꯋꯥ ꯇꯥꯍꯟꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯂꯝ ꯍꯦꯟꯒꯅꯨ, ꯆꯠꯂꯣ ꯑꯁ꯭ꯋꯥꯏ ꯆꯥꯎꯔ ꯆꯠ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯟꯁꯤꯡ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯍꯣꯏꯗꯣꯛꯂꯒ ꯁꯖꯤꯛ ꯑꯃꯨꯛ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯔꯨꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯄꯥꯔꯤꯒꯤ ꯃꯃꯥꯟꯅꯕ ꯊꯣꯏꯕꯗꯨ ꯄꯥꯔꯤꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯅ, ꯏꯇꯥꯎ ꯄꯥꯔꯤ, ꯑꯩꯗꯤ ꯅꯪꯅ ꯁꯨꯝ ꯑꯋꯥꯡꯂꯣꯝꯗ ꯂꯩꯔꯝꯅꯤꯅ ꯊꯤꯔꯨꯏ, ꯑꯗꯨꯒ ꯏꯇꯥꯎꯗꯤ ꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯀꯩ ꯂꯩꯔꯒꯦ ꯏꯇꯥꯎ? ꯏꯇꯥꯎ ꯄꯥꯔꯤ, ꯅꯪꯒꯤ ꯁꯟ ꯁꯦꯟꯕꯁꯤꯕꯨ ꯀꯌꯥꯝ ꯀꯟꯅꯒꯦ? ꯍꯥꯏꯕꯗꯤ ꯁꯟꯒꯤ ꯃꯄꯨꯁꯤꯡꯁꯤꯅ ꯏꯇꯥꯎꯗ ꯁꯦꯜ ꯀꯌꯥꯝ ꯄꯤꯒꯦꯕ? ꯏꯇꯥꯎ ꯊꯣꯏꯕ, ꯁꯦꯜꯒꯤꯗꯃꯛ ꯅꯠꯇꯦꯗ, ꯃꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯁꯦල් ꯈꯔ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯆꯦꯡ ꯈꯔ ꯄꯤꯕ, ꯃꯗꯨꯅꯤꯗ꯫ ꯌꯥꯔꯦ ꯏꯇꯥꯎ, ꯁꯟꯁꯤꯡꯁꯦ ꯁꯦꯜꯂꯨꯔꯅꯨ, ꯊꯕꯛ ꯁꯨꯕ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯑꯁ ꯀꯥꯏꯗꯒꯤꯅꯣ ꯏꯇꯥꯎ, ꯑꯩꯅ ꯁꯟꯁꯤꯡꯁꯤ ꯁꯦꯟꯕꯤꯗ꯭ꯔꯗꯤ ꯈꯨꯜꯁꯤꯒꯤ ꯁꯟ ꯃꯌꯥꯝꯁꯤꯗꯤ ꯀꯅꯥꯅ ꯁꯦꯟꯅꯕꯤꯅꯤ? ꯃꯗꯨ ꯌꯥꯔꯣꯏꯗ ꯏꯇꯥꯎ꯫ ꯑꯗꯣ ꯏꯇꯥꯎꯅ ꯊꯕꯛ ꯍꯥꯏꯗꯨꯕꯨ ꯀꯔꯤ ꯊꯕꯛ? ꯀꯥꯏꯗ ꯁꯨꯗꯣꯏꯅꯣ? ꯊꯕꯛꯄꯨꯗꯤ ꯌꯨꯝ ꯁꯥꯕꯅꯤꯗ꯫ ꯁꯦꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯤ, ꯊꯪꯅꯕ ꯈꯨꯜꯗꯅꯤ, ꯌꯥꯝꯅ ꯂꯥꯞꯄ ꯅꯠꯇꯦ꯫ ꯏꯇꯥꯎꯒ ꯆꯠꯃꯤꯟꯅꯅꯤꯡꯗꯨꯅ ꯍꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯏꯇꯥꯎꯒꯤꯗꯣ ꯑꯩ ꯌꯥꯝ ꯌꯥꯎꯅꯤ꯫ ꯑꯗꯣ ꯀꯔꯝ ꯀꯥꯟ ꯆꯠꯇꯣꯏꯅꯣ? ꯆꯠꯄꯁꯦ ꯍꯞꯇꯥ 2ꯃꯨꯛꯇꯤ ꯋꯥꯠꯂꯤ꯫ ꯑꯩꯅ ꯏꯇꯥꯎꯗ ꯍꯥꯟꯅ ꯍꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯎꯕ ꯌꯥꯅꯤ ꯏꯇꯥꯎ꯫ ꯉꯁꯤ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯂꯩꯔꯗꯤ ꯂꯧꯕꯨꯛꯁꯤꯡꯁꯦ ꯂꯧ ꯂꯣꯏꯅ ꯍꯨꯟꯅꯔꯅꯤ꯫ ꯃꯄꯨꯁꯤꯡꯅ ꯍꯥꯏꯔꯛꯂꯕꯅꯤ, ꯑꯗꯨꯗꯤ ꯁꯟꯁꯤꯡꯁꯤꯁꯨ ꯊꯥꯗꯣꯔꯛꯂꯔꯣꯏ꯫ ꯏꯇꯥꯎꯒꯤ ꯊꯕꯛꯇꯣ ꯑꯩꯁꯨ ꯌꯥꯎꯔꯒꯦ꯫ ꯍꯣꯏ ꯌꯥꯏ, ꯑꯗꯨꯗꯤ ꯅꯪꯁꯨ ꯊꯥꯔꯒꯦꯀꯣ ꯏꯇꯥꯎ? ꯍꯣꯏ ꯏꯇꯥꯎ, ꯑꯗꯣ ꯑꯩꯈꯣꯏ ꯀꯌꯥꯅ ꯆꯠꯇꯣꯏꯁꯤꯕꯣ? ꯑꯩꯈꯣꯏ 9ꯃꯨꯛ ꯁꯨꯕꯅꯤ꯫ ꯍꯣꯏ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯎꯔꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯪꯁꯨ ꯆꯠꯂꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯍꯜꯂꯒꯦꯀꯣ, ꯏꯇꯥꯎꯁꯨ ꯂꯩꯍꯧꯀꯣ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯃꯈꯥ ꯇꯥꯅ ꯁꯟ ꯑꯗꯨ ꯁꯦꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯇꯧꯔꯒ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯁꯟ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯊꯣꯡꯒꯥꯜꯁꯤꯡꯗ ꯍꯣꯏꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯒ ꯆꯥꯔꯒ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯊꯣꯏꯕꯅ ꯊꯕꯛ ꯆꯠꯁꯤ ꯍꯥꯏꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯂꯧꯁꯤꯡ ꯂꯣꯏꯅ ꯍꯨꯟꯅꯔꯕꯅꯤꯅ ꯁꯟꯁꯤꯡꯁꯨ ꯄꯨꯊꯣꯛꯅꯔꯛꯇ꯭ꯔꯕꯅꯤꯅ ꯄꯥꯔꯤ ꯂꯥꯡꯄꯩꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯨꯅꯕ ꯇꯧꯔꯝꯃꯤ꯫ ꯄꯥꯔꯤ ꯊꯣꯏꯕ ꯍꯣꯏꯗ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕ, ꯊꯣꯏꯕꯧ! ꯄꯥꯔꯤꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯏꯕ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯄꯥꯔꯤ, ꯅꯪ ꯂꯥꯛꯑꯕꯣ? ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯛꯀ ꯆꯥꯔꯛꯇ꯭ꯔꯦꯗ ꯏꯇꯥꯎ꯫ ꯑꯣꯍꯣ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯥꯗ꯭ꯔꯤꯌꯦ, ꯏꯃꯥ ꯍꯣꯏꯒ ꯄꯨꯟꯅ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯌꯥꯔꯅꯤꯗ, ꯑꯩ ꯆꯥꯔꯣꯏꯒꯦ, ꯏꯇꯥꯎ ꯑꯗꯨꯝ ꯆꯥꯊꯣꯛꯎꯔꯣ, ꯑꯩ ꯁ꯭ꯋꯥꯏꯗ ꯐꯝꯂꯒ ꯉꯥꯏꯔꯝꯃꯒꯦ꯫ ꯌꯥꯔꯅꯤꯗ ꯀꯥꯏ, ꯌꯥꯝ ꯄꯛꯇ꯭ꯔꯦꯀꯣ꯫ ꯂꯥꯛꯑꯣ ꯌꯥꯔꯦ, ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯅꯔꯒ ꯂꯩꯔꯤꯉꯩꯗ ꯃꯤꯅ ꯉꯥꯏꯅꯅꯕꯅꯤ, ꯂꯥꯛꯑꯣ꯫ ꯊꯣꯏꯕꯅ ꯌꯥꯗ꯭ꯔꯗꯨꯅ ꯄꯥꯔꯤ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯒ ꯄꯥꯔꯤꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯣꯏꯕꯒꯤ ꯃꯃꯥ ꯂꯩꯃꯅ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ,
ꯏꯆꯥ ꯄꯥꯔꯤꯁꯨ ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯇꯥꯎꯒꯅꯦ ꯁꯤꯗ ꯆꯥꯛ ꯄꯨꯟꯅ ꯆꯥꯈ꯭ꯔꯣ ꯂꯝꯁꯦ ꯈꯔ ꯂꯥꯞꯄꯤ ꯅꯣꯏꯅ ꯆꯠꯇꯣꯏꯁꯤ ꯑꯗꯨꯅ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯆꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯂꯝꯕꯤꯗ ꯌꯥꯝ ꯋꯥꯒꯅꯤ ꯁꯦꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯏꯃꯥꯅꯅꯦ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯨꯔꯒ ꯊꯣꯡꯕꯅꯤ ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯂꯩꯃꯅ 이마기 파리야 낭부 싸옥라브로 하박커로 토이바 낭기디 토이브나 아이기디 야리마 이따오 요인 하삐 호이 호이 이마기 파리야 낭기 싸인상 하삐라 코로 파리 사람 마사 아두 lep나가 레이마다 옌두나 레이마 파리나 옌두나 레이바도 우바다 녹라가 숨나 하이리 하이바 파리나 무삭도 싸로냐 까이더러게 인상도 뭐 하우트라브로 싸하드나 레이바도 Pari karisu khumdana laimada yengduna lei adumna tumina leiramlaga pari laimada yengduna tapna haye ima aigisu ima leijaramlabadi ima na ngasi idawgi thabak chatpa nangnaba sak thumirisi asigumna aigisu thumirampani ko ima pari gi wadu tabada thoiba amadi laima yengme aduga laimana nungaitana asumna haire ihe angawbasidi apok mamatana mamana tiye aina nangbu poksadrabasu aina di nangse isada isadawna khaliban imagi pari karigido nangna wakhal hantharibadubo ha adumna khanba yadi nataw thoibada khaliba nungsiriba sigumna imana nangondasu sapmanana nungsini imagi pari pari laimagi waduda mapi tarai aduga nokphet tawraga haire ima imagi wahina tachage pen boise yare si sak sare da kappa phatti saro okjabasu imana hapirakan oglima yamhaw imagi saksi aina thumbuga manate imana thumbasidi kari hapano kangte yamhaw masini hek ngang masima sak manainya adubu nga thumbasi khut yam sangkhra pot hoiba ngasi imagi nga thumbasidi yamhaw thoibana adubudi kaino mi imagi mabung mamudo maitegi bamun aphawbani gai pari o adugini imana chaing sang thongba yam haise adumna hairabasu yabazani isa singsidi thoibana hoise aduiba aikhoisu chak toklabanina thoknaba tawraki laikai gi tada mama khoi ngai du leiramani idaw chanaba tawrasira pari hoi daw thoknaba tawrasi laimana hoi nakhoina pugadabado puthoklam imasu thorage hoiba asi hairaga pari amadi thoiba makoi anisu mana pugadaba posai singdu puthoklaga thokirami laimasu mapana thoraklaga thoiba amadi pari makoi anibu soida ngamdana bahaiduna mangol pibirami asumna makoi singsu khulladubu thadoklaga atopa khul amada thabak suba satkirami matam masu tapna haukibana numit kharani su haukirami nongma tabak suriba makoi punna insang hawba masasi hainaduna pari amadi thoibana laikai aduda yen thiba laklamni thoibana tawpari ekoini na ye laini na thorisibu laikai sidi leiba miyoy amattagasu khangnaba nate ekoina sariba yumbu dudi khullasidagi nate atoppa lam amadagi mana swaidagi uradi mangonda dum thienba lehenba yam adusu nate tawrisi idaw thoiba mi masa khangnadena sumaina sum chatlaga leibana di yaroi law yumna changlaga hangasi asigi yum si changlaga hangusi law tandroi da kaidobai tandoi leiramasu lemna lawgadonati sel piraga leidoi hoisi law asumna makoi ani yum amada sangduna yumgi mibu kauraklamni pari yum sibu mi leibro kana leibige mapana mi laksari amte thokpiro kanamta leita malini da nangna koida leiramni da nangso thonglonde gai adum nainari ngai imungdagi nupi ahal khara oiba mathoraktuna asumna haire kana oirubo noibungo sing kari haige haibano kananu na koibo pari ima ida kaujarage ima ekoise asom awanglomda yum ama sagalibado aduda thabak sujaban aduda ekoi thabak sumina basingna insang hawbam di sa se na hainam aduda swaida yel loiba yongadaba sum thijarakpun ekoidi swaigi misu amata khangjade aduna yumda sanglaga hanglurasi haidana hikta sanglaibani ihe adugi oiria ekoigi di yena matta loidenia khara loirambadusu laina hek laktana loina sikre pari adoima swai kanam loina drop swaida yel loibasi
ꯑꯣ ꯁꯤꯗꯒꯤꯅꯦ ꯏꯕꯨꯡꯉꯣ ꯁꯣꯝꯗ ꯆꯠꯂꯨ ꯑꯗꯨꯒ ꯊꯣꯡꯒꯥꯜ 3 ꯁꯨꯕꯗꯣ ꯑꯗꯨꯒꯤ ꯌꯨꯝꯗꯣ ꯑꯗꯨ ꯌꯦꯟ ꯌꯥꯝ ꯂꯣꯏꯕꯅꯤ ꯑꯗꯨꯗꯒꯤ ꯂꯩꯔꯣ ꯃꯣꯏꯒꯤꯗꯤ ꯌꯥꯝ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯄꯤꯕꯤꯕ ꯌꯥꯕ ꯂꯩꯇꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯔꯛꯇꯨꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯏ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗꯣ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯇꯣꯃꯥꯟ ꯑꯗꯨꯅ ꯎꯔꯗꯨꯅ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣꯁꯤꯡ ꯀꯅꯥ ꯑꯣꯏꯔꯕ ꯀꯔꯤ ꯂꯩ ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯏꯕꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯍꯨꯔꯥꯒꯤꯁꯤꯗ ꯌꯦꯟ ꯂꯣꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒꯤ ꯌꯦꯟ ꯑꯝꯇ ꯂꯩꯖꯒꯦ ꯂꯥꯛꯆꯕꯅꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯂꯩꯌꯦ ꯏꯕꯨꯡꯉꯣꯅꯤ ꯁꯣꯝꯗ ꯂꯥꯛꯑꯣ ꯅꯣꯏꯅ ꯂꯧꯅꯤꯡꯂꯤꯕꯗꯣ ꯀꯔꯝꯕꯅꯣ ꯈꯟꯅꯅꯕ ꯍꯣꯏ ꯈꯨꯔꯥ ꯏꯇꯥꯎ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯌꯦꯟ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯌꯦꯟ ꯑꯗꯨ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯏꯕꯅ ꯏꯇꯥꯎ ꯄꯥꯔꯤ ꯃꯣꯏꯒꯤ ꯌꯦꯟꯁꯤꯗꯤ ꯆꯥꯎꯔꯦ ꯂꯤꯁꯨ ꯂꯤꯔꯕ ꯃꯥꯜꯂꯤ ꯃꯃꯜꯁꯨ ꯑꯗꯨꯝ ꯐꯖꯩ ꯑꯗꯣ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯃꯤ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯤ ꯈꯨꯡꯒꯪꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯐꯒꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯨ ꯐꯔꯤꯗꯨꯗꯤ ꯑꯗꯣ ꯑꯐꯕ ꯂꯩꯕꯅꯤꯅ ꯐꯠꯇꯕꯁꯨ ꯂꯩꯔꯝꯅꯤ ꯑꯗꯨꯕꯨꯗꯤ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯌꯧꯕꯒ ꯈꯪꯍꯧꯗꯦ ꯂꯥꯛꯑꯣ ꯌꯦꯟꯁꯦ ꯁꯦꯝ ꯁꯥꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯏꯟꯁꯥꯡ ꯑꯗꯨ ꯁꯦꯝ ꯁꯥꯅꯕ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯄꯥꯔꯤ ꯍꯣꯏꯁꯨ ꯃꯈꯣꯏꯅ ꯁꯥꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨ ꯁꯥꯅꯅꯕ ꯌꯥꯝ ꯀꯟꯅ ꯊꯕꯛ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯗꯅꯤ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯕꯣꯛ ꯊꯔꯣꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯄꯗꯨ ꯍꯥꯟꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯗꯨꯅ ꯂꯩꯔꯝꯕꯤ ꯁꯛꯍꯦꯟꯕꯤ ꯑꯃꯗꯤ ꯃꯇꯧ ꯂꯩꯕꯤ ꯑꯗꯨꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯀꯅꯥ ꯂꯩꯕ ꯂꯩꯇꯕ ꯌꯦꯡꯗ ꯃꯈꯣꯏꯒꯤ ꯐꯝꯐꯝ ꯊꯣꯛꯄ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯄꯥꯔꯤꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯊꯔꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯕꯣ ꯁꯤꯡꯖꯨꯒ ꯕꯣꯔꯥꯗꯨꯒ ꯈꯤꯇ ꯄꯤꯕꯤꯔꯛꯑꯣ ꯍꯣꯏ ꯑꯗꯣ ꯅꯣꯏꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯑꯕꯣ ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯁꯦ ꯕꯣꯔꯥꯒ ꯁꯤꯡꯖꯨꯒ ꯍꯥꯏꯕꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯔꯣꯅ ꯆꯥꯅꯕꯗꯨ ꯄꯤꯔꯝꯃꯤ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯅꯨꯄꯤ ꯑꯗꯨ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯧ ꯂꯩꯕꯤꯅ ꯏꯇꯥ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯃꯥꯟꯖ ꯄꯥꯈꯪ ꯑꯅꯤꯁꯦ ꯃꯁꯛ ꯐꯖꯗ꯭ꯔꯣ ꯁꯛꯍꯦꯟꯕꯤꯗꯤ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯂꯩꯕꯤꯅ ꯌꯦꯡꯂꯛꯄꯗ ꯁꯛꯍꯦꯟꯕꯤꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯗ ꯃꯇꯧ ꯂꯩꯕꯤꯅ ꯃꯁꯥ ꯊꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯇꯥ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯑꯩꯅ ꯋꯥ ꯍꯥꯏꯕꯒ ꯈꯨꯝꯗꯕ ꯃꯈꯩ ꯁꯛꯍꯦꯟꯕꯤꯅ ꯏꯇꯥ ꯁꯣꯝꯗ ꯃꯇꯥꯏꯗ ꯐꯝꯕ ꯅꯨꯄꯥꯁꯦ ꯑꯁꯤꯗ ꯌꯦꯡꯕꯗ ꯏꯇꯥꯅ ꯍꯥꯏꯕ ꯋꯥꯒ ꯇꯥꯍꯧꯗ꯭ꯔꯤꯅꯤ ꯀꯩ ꯃꯁꯛ ꯈꯨꯐꯖꯅꯣ ꯏꯁ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅ ꯈꯜꯂꯝꯃꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯇꯤꯟꯅꯁꯟꯁꯤꯔꯣ ꯍꯣꯏ ꯌꯥꯏꯌꯦ ꯇꯤꯟꯅꯁꯟꯁꯤ ꯍꯥꯏꯖꯤꯜꯂꯨ ꯑꯩ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯧ ꯂꯩꯕꯤ ꯑꯗꯨ ꯄꯥꯔꯤꯍꯣꯏꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯈꯣꯏꯕꯨ ꯀꯔꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯤꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯄꯥꯔꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯏꯆꯜ ꯍꯥꯏꯅ ꯀꯧꯖꯒꯦ ꯏꯆꯜ ꯑꯩꯈꯣꯏꯁꯦ ꯈꯨꯜ ꯑꯅꯤ ꯀꯥꯟꯅꯔꯒ ꯂꯩꯕ ꯈꯨꯜ ꯑꯃꯗꯒꯤꯅꯤ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯌꯨꯝ ꯑꯃ ꯁꯥꯕ ꯂꯥꯛꯄꯅꯤ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯝꯕꯤ ꯃꯄꯥꯟꯗ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯁꯥꯒꯠꯂꯤꯕꯗꯣ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯆꯕꯅꯤ ꯃꯇꯧ ꯂꯩꯕꯤꯅ ꯑꯣ ꯌꯥꯝ ꯐꯩ ꯊꯕꯛ ꯍꯥꯏꯁꯤꯗꯤ ꯁꯨꯒꯗꯕꯅꯤ ꯇꯜꯂꯣꯏꯗꯕꯅꯤ ꯑꯗꯣ ꯏꯕꯨꯡ ꯑꯅꯤꯒꯤ ꯃꯤꯡꯁꯨ ꯈꯪꯖꯗ꯭ꯔꯤ ꯃꯤꯡ ꯈꯪꯅꯁꯤ ꯇꯤꯟꯅꯁꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯏꯕꯅ ꯑꯣꯏꯅ ꯐꯠ ꯈꯨꯝꯂꯛꯏ ꯍꯣꯏ ꯌꯥꯏ ꯇꯤꯟꯅꯁꯤ ꯁꯛ ꯐꯖꯕꯤ ꯏꯆꯜꯈꯣꯏꯅ ꯇꯤꯟꯅꯁꯤ ꯍꯥꯏꯔꯛꯄꯁꯦ ꯇꯤꯟꯅꯗꯕ ꯉꯝꯗꯦ ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕ ꯑꯗꯨꯒ ꯏꯇꯥꯎꯒꯤ ꯃꯤꯡꯅ ꯄꯥꯔꯤ ꯊꯣꯏꯕꯅ ꯄꯥꯔꯤ ꯍꯥꯏꯔꯛꯄꯗꯨꯗ ꯁꯣꯝꯅ ꯁꯛꯍꯦꯟꯕꯤ ꯄꯥꯔꯤꯗ ꯂꯣꯟꯅ ꯌꯦꯡꯉꯤ ꯄꯥꯔꯤꯗꯤ ꯃꯗꯨ ꯈꯪꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯂꯩ ꯃꯇꯧ ꯂꯩꯕꯤꯅ ꯑꯣꯍꯣ ꯃꯤꯡꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯡꯅ ꯏꯇꯥꯒꯤꯅ ꯁꯛꯍꯦꯟꯕꯤ ꯑꯗꯨꯒ ꯑꯩꯒꯤꯅ ꯃꯇꯧ ꯂꯩꯕꯤ ꯊꯣꯏꯕꯅ ꯑꯣꯍꯣ ꯃꯇꯧ ꯂꯩꯕꯤꯁꯦ ꯃꯇꯧꯗ ꯃꯇꯧ ꯃꯥꯜꯂꯤꯅ ꯑꯩ ꯍꯥꯏꯗꯤ ꯁꯛꯁꯨ ꯐꯖꯩ ꯃꯤꯡꯁꯨ ꯐꯖꯩ ꯍꯥꯏꯕꯅꯤꯀꯣ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯄꯥꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯆꯜꯈꯣꯏꯗꯤ ꯀꯗꯥꯏꯋꯥꯏꯗꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯔꯕ꯭ꯔꯥ ꯃꯇꯧ ꯂꯩꯕꯤꯅ ꯑꯁꯤꯒꯤ ꯊꯣꯡꯒꯥꯜꯁꯦ ꯏꯇꯥ ꯍꯣꯏꯒꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤꯅ ꯑꯁꯤꯒ ꯊꯪꯅꯕꯁꯦ ꯑꯣ ꯌꯥꯝꯅ ꯅꯛꯅ ꯇꯤꯟꯅꯩ ꯏꯆꯜ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯗꯧ ꯃꯥꯜꯂꯤ ꯍꯣꯏ ꯅꯨꯡꯁꯤꯅꯩ ꯍꯥꯏꯇꯥꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯁꯨ
wari kaya sanaduna sakhangnaram Sakhenbi pari urubu mikup adudagi paribu mana nungsibu phauram adubu pari nadi karisu khalamde ibemsa imagi bema Sakhenbiya nangmu karaida leige ima kai haige ai maningda phi suriye ho phare sudo ima kaithilda satlage haige tawbani sendo isingdo amukta khonggatnu khige napabungdo halaklabadi nang khra hairo ko hoima ado imagi hongnabi sendoi pidraga khatnabidu tawnu misu leitadna tawjarini kana khatnaroidoribano ha migi maral lawrabadi singba tabani yare nangine minungsi chawbido amuk tawrakan nangga ngangnabada ai thengkhrani ima chatle ko asi hairaga ibimcha satkhirami khoi ma sidiba phatabi yamale oi kanadi phi subuloiraga ita hoide satluge ibung pari do aiga mukta nushinanaba tawsena amukta hairuki Sakhenbi asi haina phi subado sasat loisili aduga Sakhenbi mata matau leibi hoida laklam matau leibi su magi kada leirami Sakhenbi sangnaktuna matagi nakta phamlai aduga sumna hairi ita matau leibi ai itaga tanadaba yadaba wafam ama leiri aine thabak tawre tawpham khangde as chare chapam khangde kaidoragi ita nangne aigi mateng amta pangbiuba ho adubo ba kaino ba nang naidradi ai kamai khangdoino ibung thoibado magi manabu parido mado aiga nushinanaba amta sinbiyo haiba ibung thoibaga noini tanaraga kaino nang haisibu ita adubo kamai tawdoino nupana hairakpasu nate aduga ibung pariga kariguma nushinarena khalo imaga pabungana tawrakadau maongdo ai talliko noidi senjau paibani ibung pari di laira boiramgani thabak suba laklibase sel pairagadi la oiba as ita ai adu kemta khangdi ima pabu moi mawa lawdi aiga wakal chana mi khanjabani as ita nangi marei sidi aibo ibung thoibada karamaina haidunu toisiba ita di ibung thoibaga luna tinari dudi ita namta haibiyoba aise ibung pari do mabu nungsibu phawrure magi isam samjaba maong mataw madu singduna ai mabu nungsirure haiba ita aigi ita sidi laina yamni henjilameduna sidi nupa masa khangdana asi hairaga mataw leibino Sakhenbina as ita tangsidiba hoise aine itagi matengdo panglage ibung parina yaba yadaba haibadudi ai khangde ko haibadi ai haibigi yadabaga yaroi namna yahangadabani hoise aine ibung thoibada fazana yandaba yade hairaga hairage yaraba Sakhenbi nokfet tawraga haire dumai hayudana masidi pharese ibani charawaluse ngasai ekhoi magi mopanu pala ena nga thongmani chain sang leiramkhini Sakhenbina yaye wanu sila odudi asumna mata ani du chakhumda sangduna chak chaminarami asumna matamsu tapna haukhibana numit adusu haukirami nongma matau leibi matana haibagi matung inna thoibaga unaraga wari sanarami makoi anitama jal nangna aiga wari amta sase haisibu kai wari ibung thoiba aigi se yamlubu wafamni adubu kari wanu sida pham lepaga sum sabase nungaiti asumna makoi ni phamthaduna wari sanarami matau leibina ibung thoiba ibungi maru parido adudo matau leibi hek haibasu ngamdana lei matau duda thoibana asumna hairei kaidorgi jal hayu itau pari kaidorage ibung thoiba ibung parido aigi ita Sakhenbina mabu nungsiruraba mali itana ibung paribu amukta hainabiyo nungsinabagi haina haiba ada aina ibung thoibada hana hairagadi ibungna soidana thabak oina pangthokpinena aina hana haiba kaino aisibo nupina nupa nungsi haireba fajari wafamse husik matamsidasu nupina nupa nungsi pami haibagi chanabi amasu laabra toisibo thoibagi haini hairoi khangdaba waduda matau leibi tumina lei thoibana matau leibida yenglakpada magi masaktu ubada khangli magi wahai soiri haiba thoiba chumna phajana muk hairei icha ibung sum phagidobunida kaide reibu hoise ai tau dairage yanabasu hairage ado jal ai wafam amadi hayoge
ꯅꯪꯒꯤ ꯅꯇꯥ ꯁꯛꯍꯦꯟꯕꯤꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯒ ꯑꯩꯒꯤ ꯏꯇꯥꯎ ꯄꯥꯔꯤꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯊꯣꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯇꯧ ꯂꯩꯕꯤꯅ ꯊꯣꯏꯕꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡ ꯊꯣꯏꯕ, ꯀꯩꯅꯣ ꯏꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨꯕꯨ? ꯅꯆꯜ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯜ, ꯑꯩꯒꯤ ꯏꯇꯥꯎ ꯄꯥꯔꯤ ꯌꯥꯝꯅ ꯂꯥꯏꯔꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯥ ꯑꯩ ꯆꯞ ꯃꯥꯟꯅꯩ, ꯂꯥꯏꯔꯕ ꯉꯥꯛꯇ, ꯑꯗꯨꯅꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯇꯥ ꯁꯛꯍꯦꯟꯕꯤꯗꯤ ꯁꯦꯜ ꯄꯥꯏꯕ ꯃꯃꯥ ꯃꯄꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯩꯒꯤ ꯏꯇꯥꯎꯕు ꯃꯌꯥ ꯑꯣꯏꯕꯗꯤ ꯄꯥꯝꯂꯛꯑꯣꯏ, ꯑꯩ ꯈꯪꯏ꯫ ꯏꯕꯨꯡ ꯊꯣꯏꯕ, ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡꯗꯣ ꯑꯩꯒꯤ ꯏꯇꯥꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯅꯤ, ꯑꯩ ꯈꯪꯏ꯫ ꯃꯗꯨꯒꯤꯗꯤ ꯏꯕꯨꯡꯅ ꯋꯥꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯏꯇꯥꯅ ꯂꯦꯞꯈꯤꯕ ꯑꯃꯠꯇ ꯈꯣꯡꯐꯝ ꯍꯣꯡꯉꯣꯏ, ꯈꯣꯡꯐꯝ ꯍꯣꯡꯒꯟꯗꯕꯤ ꯏꯇꯥꯅꯤ꯫ ꯍꯣꯏꯁꯦ, ꯏꯆꯜꯒꯤ ꯏꯇꯥꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕꯗꯣ ꯑꯩ ꯌꯥꯅꯕ ꯏꯇꯥꯎꯗ ꯍꯥꯏꯔꯒꯦ꯫ ꯃꯇꯧ ꯂꯩꯕꯤ ꯊꯣꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯏꯕꯨꯡ ꯊꯣꯏꯕ, ꯑꯩ ꯏꯇꯥꯗ ꯌꯥꯔꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯨꯡ ꯊꯣꯏꯕ, ꯅꯆꯜ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ, ꯑꯩꯁꯨꯅꯦ ꯑꯁꯤꯐꯥꯎꯗ ꯆꯠꯂꯨꯒꯦꯅ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯄꯅꯤ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯧ ꯂꯩꯕꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ, ꯊꯣꯏꯕꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯏꯕꯅ ꯄꯥꯔꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯌꯥꯔꯝꯗꯦ꯫ ꯊꯣꯏꯕꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯄꯥꯔꯤ ꯑꯀꯣꯟꯕꯗ ꯌꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯇꯧ ꯂꯩꯕꯤꯅ ꯁꯛꯍꯦꯟꯕꯤꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟꯕꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯗꯅꯤ ꯄꯥꯔꯤ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯄꯥꯔꯤ ꯁꯛꯍꯦꯟꯕꯤꯗ ꯋꯥ ꯍꯥꯏꯔꯛꯏ꯫ ꯁꯛꯍꯦꯟꯕꯤ, ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ? ꯏꯕꯨꯡ ꯄꯥꯔꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯌꯥꯕꯤꯔꯛꯄ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯗꯨꯕꯨ ꯏꯕꯨꯡ ꯄꯥꯔꯤ, ꯑꯩꯕꯨ ꯇꯧ ꯉꯝꯕꯤꯅꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯗ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯈꯤꯗꯣꯏꯔꯣ? ꯀꯩ ꯀꯧ ꯍꯥꯏꯅꯣ? ꯑꯩꯅ ꯀꯧꯍꯟꯅꯤꯡꯕꯗꯣ ꯀꯧꯔꯣ ꯑꯗꯨꯗꯤ꯫ ꯀꯩ ꯀꯧꯒꯦ? ꯀꯩ ꯀꯧ ꯍꯥꯏꯅꯣ? ꯑꯩ ꯀꯧꯒꯦ꯫ ꯇꯥ ꯄꯥꯔꯤ ꯍꯥꯏꯅ ꯀꯧ꯫ ꯑꯩꯗꯤ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯗꯒꯤ ꯑꯩꯅ ꯑꯍꯜ ꯑꯣꯏ, ꯑꯩ ꯏꯇꯣꯝꯇ ꯄꯣꯛꯄꯅꯤꯅ꯫ ꯑꯣ, ꯀꯧꯔꯒꯦ꯫ ꯇꯥ ꯄꯥꯔꯤ, ꯌꯥꯔꯕ? ꯌꯥꯔꯦ꯫ ꯑꯗꯨ ꯁꯛꯍꯦꯟꯕꯤ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯋꯥ ꯂꯣꯠꯄꯗꯤ ꯑꯩ ꯉꯝꯃꯣꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯅꯪꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯉꯤ꯫ ꯇꯥ ꯄꯥꯔꯤ, ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ? ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯗ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯈꯪꯒꯦ꯫ ꯁꯛꯍꯦꯟꯕꯤ, ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤ꯫ ꯁꯨꯔꯒ ꯆꯥꯕ, ꯁꯨꯗ꯭ꯔꯒꯅ ꯇꯣꯛꯄ, ꯃꯗꯨꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤ, ꯑꯩꯗꯤ ꯂꯝꯆꯥ ꯁꯔꯥ ꯃꯆꯥꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯆꯍꯤ 10 ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯃꯆꯥ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯄꯥꯒꯤ ꯃꯃꯥ ꯑꯕꯣꯛꯅ ꯑꯩꯁꯤ ꯌꯣꯛꯄꯤꯔꯛꯇꯨꯅ ꯂꯩꯔꯛꯏ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯅ ꯆꯍꯤ 15 ꯁꯨꯔꯛꯄꯗ ꯑꯩꯒꯤ ꯑꯕꯣꯛꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩꯅ ꯑꯐꯪ ꯑꯐꯪꯕ ꯁꯨꯗꯨꯅ ꯍꯤꯡꯂꯛꯏ꯫ ꯏꯇꯣꯝꯇꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯔꯛꯏ꯫ ꯍꯧꯖꯤꯛꯁꯨ ꯑꯩ ꯌꯥꯝꯅ ꯋꯥꯏ꯫ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩ ꯂꯩꯀꯥꯏꯒꯤ ꯁꯟ ꯁꯦꯟꯗꯨꯅ, ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯆꯦꯡ ꯍꯋꯥꯏ ꯑꯃꯗꯤ ꯁꯦꯜ ꯄꯤꯔꯛꯄ, ꯃꯗꯨꯁꯤꯡꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯤꯡꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯎ ꯊꯣꯏꯕꯅ ꯑꯩꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯃꯐꯝꯁꯤ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤ, ꯑꯩꯗꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯦ꯫ ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯕు ꯃꯌꯥ ꯑꯣꯏꯅꯤꯡꯒꯗ꯭ꯔꯥ? ꯅꯪꯕꯨ ꯊꯤꯅ ꯆꯩꯕꯤꯒꯗ꯭ꯔꯥ? ꯑꯩ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯈꯟꯗꯕ ꯉꯝꯗꯦ ꯁꯛꯍꯦꯟꯕꯤ꯫ ꯄꯥꯔꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟꯕꯤ ꯄꯥꯔꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤꯅ ꯄꯥꯔꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯝꯖꯥ ꯃꯆꯥ ꯑꯣꯏꯔꯕꯁꯨ, ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯣꯏꯔꯕꯁꯨ, ꯑꯩꯒꯤꯗꯤ ꯅꯍꯥꯛ ꯑꯁꯦ ꯅꯤꯡꯊꯧꯗꯒꯤꯁꯨ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ꯫ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯡꯃꯤꯟꯅꯒꯗꯕ ꯑꯩꯒꯤ ꯅꯨꯄꯥ ꯈꯟꯖꯕꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕꯒꯤ ꯑꯃꯗꯤ ꯀꯅꯥꯃꯒꯤ ꯑꯄꯥꯝꯕ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯇꯥ ꯄꯥꯔꯤ, ꯑꯩꯗꯤ ꯅꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯅꯪꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯑꯃꯗꯤ ꯅꯪꯒꯤ ꯑꯋꯥꯕꯒꯤ ꯋꯥꯔꯤ ꯑꯩ ꯈꯪꯅꯤꯡꯕ ꯄꯣꯛꯈꯤꯗꯦ꯫ ꯅꯨꯄꯥ ꯑꯃꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯊꯤꯒꯠꯇꯨꯅ ꯂꯣꯏꯅꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯅꯨꯄꯥꯗꯨꯒꯤ ꯑꯔꯩ ꯂꯩꯇ ꯌꯦꯡꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯁꯛꯍꯦꯟꯕꯤ, ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯁꯨ ꯏꯃꯨꯡꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ꯫ ꯃꯈꯣꯏꯅ ꯂꯝꯆꯥ ꯁꯔꯥ ꯃꯆꯥꯗ
ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯟꯗꯣꯛꯄ ꯌꯥꯔꯣꯏ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯊꯥꯗꯨꯅ ꯑꯩꯕꯨ ꯉꯥꯡꯅꯤꯡꯒꯅꯤ ꯆꯩꯒꯅꯤ ꯇꯥ ꯄꯥꯔꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯇꯥ ꯄꯥꯔꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯇꯣꯞꯄ ꯄꯥꯈꯪ ꯀꯅꯥꯗ ꯃꯤꯠꯌꯦꯡ ꯇꯥꯅꯤꯡꯗꯦ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯟꯗꯣꯛꯄ ꯄꯥꯝꯗꯦ ꯑꯩꯗꯤ ꯇꯥ ꯄꯥꯔꯤ ꯅꯪꯈꯛ ꯅꯨꯡꯁꯤꯏ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯐꯝꯁꯤꯡꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯃꯄꯥꯜ ꯊꯣꯡꯗ ꯅꯣꯛꯇ꯭ꯔꯕꯁꯨ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯅꯣꯛꯆꯔꯝꯃꯤ ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯄꯥꯔꯤ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯉꯁꯤ ꯑꯃꯈꯪ ꯍꯌꯦꯡ ꯑꯅꯤꯈꯪ ꯈꯨꯜ ꯑꯗꯨꯗ ꯃꯤꯑꯣꯏ ꯐꯅꯌꯥꯝ ꯈꯪꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯈꯪꯂꯝꯗꯦ ꯃꯔꯝꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯆꯥ ꯋꯥ ꯀꯌꯥ ꯉꯥꯡꯂꯝꯗꯦ ꯃꯔꯝꯗꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯅ ꯋꯥ ꯀꯌా ꯉꯥꯡꯂꯝꯗꯦ ꯀꯣꯏꯅ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯕꯦꯝꯆꯥꯅ ꯂꯩꯀꯥꯏꯗꯨꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯃꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯄꯣꯠ ꯂꯩꯕꯒꯤ ꯂꯩꯔꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯈꯔ ꯉꯥꯡꯖꯅꯤꯡꯕꯤ ꯇꯣꯝꯕꯤ ꯁꯅꯥꯅ ꯁꯛꯍꯦꯟꯕꯤ ꯑꯃꯗꯤ ꯄꯥꯔꯤꯒꯤ ꯑꯣꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯝꯒꯦ ꯈꯜꯂꯤ ꯏꯕꯦꯝꯆꯥꯁꯨ ꯌꯧꯔꯛꯂꯗꯨꯅ ꯃꯥꯅ ꯂꯩꯒꯗꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯍꯥꯏꯔꯒ ꯇꯝꯍꯜꯂꯝꯃꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯣꯝꯕꯤ ꯁꯅꯥꯅ ꯏꯕꯦꯝꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯏꯕꯦꯝꯆꯥ ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯆꯦ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯄꯥꯏꯕꯅꯤꯅ ꯁꯦꯟꯗꯣꯏꯗ ꯆꯥꯕꯗ ꯑꯋꯥꯕ ꯂꯩꯇ꯭ꯔꯦ ꯇꯣꯝꯕꯤ ꯁꯅꯥ ꯈꯪꯗ꯭ꯔꯦꯗ ꯉꯝꯅ ꯉꯝꯅꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅꯤ ꯏꯆꯦ ꯑꯆꯨꯝꯕꯅꯤ ꯑꯗꯨ ꯏꯆꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯑꯃ ꯎꯔꯦꯗ ꯏꯆꯦꯍꯣꯏꯒꯤ ꯏꯃꯨꯡꯗ ꯀꯩꯅꯣ ꯇꯣꯝꯕꯤ ꯁꯅꯥ ꯀꯔꯤ ꯎꯔꯒꯦ ꯏꯆꯦ ꯏꯕꯦꯝꯆꯥ ꯍꯣꯏꯕꯨ ꯀꯩꯝꯇ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ ꯏꯆꯦꯒꯤ ꯏꯃꯨꯡꯃꯛꯇ ꯇꯧꯔꯒ ꯇꯣꯝꯕꯤ ꯁꯅꯥ ꯈꯪꯂꯒꯕꯨ ꯍꯪꯈꯤꯗ꯭ꯔꯅꯦ ꯅꯪꯅ ꯍꯥꯏꯗꯣ ꯋꯥꯗꯣ ꯍꯥꯏꯔꯣꯅꯦ ꯏꯆꯦ ꯏꯕꯦꯝꯆꯥ ꯏꯆꯦꯗꯤ ꯅꯣꯡꯉꯥꯟꯕꯒ ꯁꯦꯟꯗꯣꯏ ꯈꯣꯝꯕꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦꯗꯣ ꯇꯥꯗꯅ ꯃꯥꯒꯤ ꯊꯕꯛꯀꯤ ꯆꯠꯂꯤ ꯑꯗꯨꯅ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯆꯠꯊꯣꯛꯇ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏꯁꯦ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯁꯦ ꯂꯣꯏꯅꯗꯤ ꯎꯔꯦꯗꯣ ꯏꯆꯦ ꯍꯩ ꯇꯣꯝꯕꯤ ꯁꯅꯥ ꯅꯪꯅ ꯍꯥꯏꯗꯣ ꯋꯥꯗꯣ ꯁꯠ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯋꯥꯈꯣꯏꯃꯨꯛ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯏꯆꯦ ꯏꯕꯦꯝꯆꯥ ꯍꯥꯏꯔꯒꯦꯁꯦ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯗꯣ ꯑꯗꯨꯒ ꯈꯨꯜꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯀꯔꯤ ꯃꯃꯤꯡ ꯑꯗꯨꯕꯨ ꯄꯥꯔꯤ ꯍꯥꯏꯕ ꯃꯥꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯈ꯭ꯔꯕ ꯅꯨꯡꯊꯤꯜꯁꯤꯗꯅꯦ ꯈꯨꯜꯒꯤ ꯍꯧꯔꯤꯕ ꯎ ꯑꯁꯤꯒꯤ ꯃꯈꯣꯡ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯈꯤꯕꯁꯤꯅ ꯑꯗꯨꯕꯨ ꯐꯔꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯤ ꯅꯨꯡꯁꯤꯅꯒꯗꯧꯅꯤ ꯑꯗꯨꯕꯨꯅꯦ ꯏꯆꯦ ꯅꯨꯄꯥꯗꯣ ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯏꯃꯨꯡꯅꯤꯅꯦ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯔꯒ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯁꯟ ꯈꯔ ꯆꯦꯟꯗꯨꯅ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤꯅꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯏꯆꯦꯍꯣꯏꯒꯨꯝꯕꯤꯒꯤ ꯏꯆꯥ ꯑꯃꯒ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯎꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯕ ꯏꯆꯦꯍꯣꯏ ꯍꯌꯦꯡ ꯇꯨꯡꯗꯅꯦ ꯃꯥꯏ ꯈꯨꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯦꯍꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯖꯕꯅꯤ ꯏꯆꯦ ꯏꯕꯦꯝꯆꯥ ꯂꯥꯟꯅ ꯂꯧꯅꯒꯨꯝꯁꯤ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯕꯦꯝꯆꯥ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤ ꯁꯅꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯆꯨꯝꯕꯔꯥ ꯍꯥꯏ ꯀꯩꯅꯣꯗ ꯏꯆꯦ ꯑꯩꯅ ꯑꯃꯨꯛ ꯏꯆꯦꯗ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯊꯥꯖꯗ꯭ꯔꯒꯅꯦ ꯏꯅꯦ ꯊꯝꯕꯥꯜꯗ ꯍꯪꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯥ ꯏꯅꯦ ꯂꯥꯟꯗꯦ ꯏꯕꯦꯝꯆꯥ ꯑꯁꯦꯡꯕꯅꯤ ꯇꯣꯝꯕꯤ ꯁꯅꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯆꯥꯅꯨꯄꯤꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯌꯦꯡ ꯌꯨꯝ ꯄꯥꯟꯅꯤꯅ ꯄꯥꯟꯈ꯭ꯔꯒ ꯋꯥꯅ ꯂꯩꯕꯗꯣ ꯌꯦꯡꯕ ꯉꯝꯂꯣꯏ ꯅꯪꯁꯨ ꯃꯃꯥ ꯀꯧꯕꯅꯤꯅ ꯍꯌꯦꯡ ꯅꯆꯥꯅꯨꯄꯤꯗꯨꯅ ꯋꯥꯔꯕꯗꯤ ꯅꯪꯒꯤ ꯑꯔꯩꯕ ꯄꯤꯗꯅ ꯇꯧꯈꯤꯅꯤꯗꯣ ꯑꯗꯨꯅꯅꯦ ꯅꯧꯔꯤꯉꯩ ꯑꯁꯤꯗ ꯀꯔꯤꯅꯣ ꯇꯧꯍꯧ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯃꯁꯤꯗꯩꯁꯤꯗ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯇꯕ ꯃꯈꯩ ꯃꯤꯉꯣꯟꯗꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯗꯨꯅ ꯂꯩꯔꯦ ꯃꯄꯥꯕꯨꯡꯁꯤꯁꯨ ꯊꯕꯛ ꯑꯃꯒꯤ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯩꯇꯕꯒꯤ ꯅꯃꯥꯗ ꯃꯣꯏ ꯈꯪꯏꯗꯨꯅ ꯏꯆꯦ ꯊꯝꯕꯥꯜ ꯑꯩꯒꯤ ꯄꯣꯠ ꯆꯩꯗꯣ ꯄꯤꯕꯤꯔꯛꯑꯣ ꯍꯣꯏ ꯄꯤꯔꯒꯦ ꯁꯦ ꯁꯦꯜꯁꯤ ꯂꯩꯔꯦ ꯏꯆꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯦꯝꯆꯥ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯊꯝꯕꯥꯜ ꯑꯃꯗꯤ ꯇꯣꯝꯕꯤ ꯁꯅꯥ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯏꯅꯦ ꯊꯝꯕꯥꯜ ꯍꯣꯏꯅꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯪꯁꯨ ꯋꯥ ꯉꯥꯡꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯌꯥꯝ ꯃꯥꯅꯕꯨ ꯍꯥꯏꯔꯤꯑꯕ ꯏꯅꯦ ꯊꯝꯕꯥꯜ ꯑꯩꯁꯦ ꯇꯣꯝꯕꯤ ꯁꯅꯥꯅꯤꯅꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯏꯕꯦꯝꯆꯥ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯆꯥꯛꯈꯨꯝꯗ ꯊꯅꯝꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯃꯥ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯁꯛꯍꯦꯟꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯥ ꯍꯜꯂꯕꯣ ꯄꯣꯠ ꯆꯩꯕꯨ ꯂꯩꯔꯕꯣ ꯂꯩꯔꯛꯂꯕꯅꯤ ꯏꯕꯦꯝꯆꯥ ꯁꯥꯎꯔꯞ ꯇꯧꯅ ꯋꯥ ꯉꯥꯡꯂꯛꯏ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯁꯛꯍꯦꯟꯕꯤ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ
Kaino ima, poche leiba sanin sakraga isong lang halaisina. Kanaga mo kari mathoy piraktabagi khatnarage. Nang imong sigi mai khunaba thabak si tawrene ko. Kaino ima, ai kaidawrage. Oidabado nganganu asinbado adum hayu. Kaino ima halakpaga nasada haibirisibo nasa gyan taje. Nang kari su tawde. Laikai sida wa laudna ngangnarisia nang khangde tade. Kari hainarage kai ngangnarage ima. Nang na karigino mama mapa leitaba lamza sara masaduga loinaribani ha. Lairaba sara na masaraga nama henma misak aduga loinariba nungsinariba karigino hayu. Laikai sida wa laure. Mamagi hairakliba wadu tabada sakhenbi mamada hana yenglai. Aduga tapna hairei. Adugi oire imana ngasaidagi sauraga ngangise ima aikhoi miyoibasibu ngasi waraga hinglibase hayengsu wagani haiba leibrane ngasi nungairibase hayengsu nungaigani haiba leite imana haibirise ta paribu natro aidi mayam nungsi ima mana migi thabak surabasu lairajarabasu aidi mahakpa yam nungsi madu yaroinya nangna kari mana kari sangdamnaba yaroidaba pot Nangna mangoda leiraga hayeng sara hen leige hariro ha hariro ima karigino miyoiba moiraga miyoiba mada adu khantana yenglibuduba aikhoina kari helage makoina kari walage aikhoisu isana suraga hinglibu natro mina suraga talaga aikhoibu thakpa nati ima pabungna suraga talaga hinglibu natraba adugumna mahaksu suriban taliban mipan tangdanaba punsigi hingba khenarabasu ima Punsigi wahanthokti chapmanabani. Isadi lairam masadugidamak nama ingonda nasin hanggatna khumba yam haireda. Ha asuk kuibasya aina ngangba nabana ngangbada non tharaga leiba isani adubu lamza masadugidamak nang ingonda nasin khumba ngamlene ha ngamleba. Ima ai imagi sintakta khumba nachadi imana lamza masa hairibado migisu mama mapa lairamlibani adubu laibak thiba madagi laikhidabani. Mama mapa masa khangdana hinglakpadi natiye ima. Masa nupigi wahai kuding paribu kankhatpagi wahai aduda sauningladuna ibemsa masa nupigi mamaida kupakna tharei. Sakhenbi mamaido paisinduna lei aduga ibemsa na asumna hairei. Nangna igi sinthakta hanjin nachin khumba yaba. Aisi kanano? Lamza sara masaduna nangi kari tawba ngamdorige. Nang magi manakta leiraga Saksara hendana napunsido hinlurage hairibro ha hairibro chaning bada sa thakling bada thak tawduna leiba mafam asidagi lairabe imungdu nungaini khaliro nang ha khaliraiba ima taning di kawrakan napabu na taraga nang kari oidorige ha kari oidorige ba ngasi aina potchai leiba thoklamdrabadi ai khanglaroine ima nachabu lamhenbini hairabasu haibi aidi ta pari natana kanamtu nungsiba ngam Haidi magi da maglepkani, maga kaina bangam. Oh, nang bupokliba nama na pai koi dagidi lamza sara masadu na hele. Pai. Nang ngasidagi thonggal wawan lan bayat. Ay nang senadu laigan. Aduga nang na yam na nungsijariba lamza masado. Adudasu ay nasatu na ngangat. Hera, naikai isda ikoi buyon ba ikai piba nang. Asi hairam naga ibemcha yam na sauna thokirami. Sakhenbidu Mama na sakribudu leptuna yengduna lehurami. Ibemsa yamna sauna thoraktuna pari hoina thabak suriba mafam adu laktuna paribu kauthoklaga wari sanarami. Ima kari haibigidab nasabu kauthokpirakpa nang ai kanano haiba khanglabra koi khangjai sakhenbigi man ai sakhenbigi maman aina laklibase ataigi nati nang aigi isanbi sakhenbiga khangnariba nungsinaribado yamna thuna tokno ima haibiribu wafam asibu haribu wafam asya nang gyan tadabro ha gyan tadragadi haige taw aigi isan pina nangonda leibada matik yamna sade nang ni hingliba punsi aduga aigi isana hingliba punsi ama hing asiga ne yamna khenai aduna nang naigi isa lawni khalibado thado aigi isa ga loinaba tinaba ngasidagi thado kadabani aina haibasya masina ahan basu aroi basu oigadabani makha tana aigi isaga loinaba tinaba chatminaba uraba amadi laikai na hainaraklaba nang aibu phatti haigat ma karino imana haibini wafamsibo nasana kari lankrabage ngasi imana khanghaudana nasagi nakta laklaga haibiri basibo ima
ꯅꯁꯥꯗꯤ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯁꯛꯍꯦꯟꯕꯤꯗ ꯇꯧꯈꯤꯗꯦ꯫ ꯍꯩ, ꯑꯔꯥꯟꯕ ꯇꯧꯕ ꯇꯧꯗꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯃꯁꯤ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯣ? ꯅꯪꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ, ꯃꯃꯥ ꯃꯄꯥꯅ ꯁꯤꯀꯣꯟ ꯅꯥꯀꯣꯟꯗꯅ ꯂꯩꯕ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯇꯔꯥꯏ ꯁꯤꯟꯅꯒꯗ꯭ꯔꯣ? ꯅꯪꯒꯤ ꯂꯩꯔꯤꯕ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯗꯨꯗꯩꯗꯨꯗ ꯑꯩꯒꯤ ꯏꯆꯥꯁꯨ ꯆꯤꯡꯊꯒꯦꯅ ꯈꯟꯒꯅꯨ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯂꯧꯕꯤꯔꯒ ꯅꯪ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯟꯊꯨꯝꯁꯦ ꯂꯧꯒꯦ ꯈꯜꯂꯤ꯫ ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯅꯆꯥꯗ ꯉꯥꯡꯕ ꯆꯩꯕꯗ ꯅꯆꯥ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯏꯄꯥ ꯃꯈꯣꯏꯕꯨꯗꯤ ꯄꯟꯗꯨꯅ ꯉꯥꯡꯕꯤꯒꯅꯨ꯫ ꯏꯁ, ꯃꯃꯥ ꯃꯄꯥ ꯄꯟꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯃꯈꯥ ꯇꯥꯅ ꯄꯜꯍꯟꯅꯤꯡꯗ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ꯫ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅꯕ ꯌꯥꯔꯣꯏ꯫ ꯃꯈꯥ ꯇꯥꯅ ꯂꯣꯏꯅꯕ ꯎꯔꯕ ꯑꯐꯕ ꯑꯣꯏꯔꯣই꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯝꯆꯥ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯃꯍꯥꯛꯇꯤ ꯎꯡꯗꯨꯅ ꯂꯦꯞꯇꯨꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯄꯥꯔꯤ ꯃꯍꯥꯛ ꯋꯥꯐꯝ ꯑꯗꯨ ꯊꯣꯏꯕꯗꯁꯨ ꯇꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯒꯅꯤ, ꯄꯥꯔꯤꯒꯤ ꯋꯥꯈꯜ ꯐꯥꯊꯕꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯀꯥꯗ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯉꯥꯡꯂꯛꯏ꯫ ꯅꯨꯄꯥꯅꯦꯅ ꯁꯛꯇꯥꯗꯨꯒ ꯀꯔꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯗꯅꯅꯣ ꯅꯪꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯔꯨꯔꯤꯕꯗꯨꯕꯣ? ꯍꯥ? ꯆꯔꯥ ꯇꯣꯏꯅ ꯍꯦꯜꯂꯒ ꯍꯧꯔꯛꯄꯒꯤꯔꯣ? ꯂꯝꯖꯥ ꯃꯆꯥ ꯑꯣꯏꯕꯒꯤꯔꯣ? ꯃꯥ ꯂꯝꯖꯥ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤ꯫ ꯃꯥꯒꯗꯤ ꯑꯩ ꯀꯥꯏꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯑꯩ ꯃꯥꯒ ꯂꯥꯞꯅꯕ ꯉꯝꯂꯣꯏ꯫ ꯃꯁꯤ ꯑꯅꯝ ꯌꯥꯝ ꯀꯟꯗꯧꯔꯤꯗ꯫ ꯐꯩ ꯅꯪ ꯅꯄꯥꯕꯨꯡꯗꯣ ꯍꯜꯂꯛꯈꯤꯁꯅꯨ ꯈꯪꯅꯤꯗꯅ꯫ ꯍꯦꯔꯥ! ꯑꯁꯨꯝꯅ ꯏꯕꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯇꯨꯅ ꯂꯩ꯫ ꯃꯍꯥꯛ ꯄꯥꯔꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯃꯥꯅ ꯆꯠꯇꯨꯅ ꯉꯥꯡꯕꯤꯔꯨꯔꯤ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯂꯣꯟꯅ ꯆꯠꯇꯨꯅ ꯄꯥꯔꯤꯒ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯄꯥꯔꯤꯁꯨ ꯃꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯁꯤꯜꯂꯝꯃꯤ꯫ ꯊꯣꯏꯕꯅ ꯈꯥꯝꯂꯕꯁꯨ ꯄꯥꯔꯤ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯉꯁꯤꯗꯤ ꯃꯇꯝꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯥꯅ ꯊꯣꯔꯛꯂꯕꯗ ꯃꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯍꯜ ꯑꯃꯅ ꯃꯥꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯄꯥꯔꯤꯗ ꯁꯤꯟꯅꯔꯛꯏ꯫ ꯄꯥꯔꯤ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯔꯒ ꯃꯌꯨꯝ ꯍꯟꯕꯒꯤ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯅ ꯉꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯔꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯁꯛꯍꯦꯟꯕꯤ, ꯅꯪꯅ ꯇꯧꯔꯝꯃꯤꯁꯦ? ꯇꯥ ꯄꯥꯔꯤ, ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯇꯥ ꯄꯥꯔꯤ ꯆꯠꯂꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯏ꯫ ꯑꯗꯨꯅ ꯑꯩ ꯇꯥ ꯄꯥꯔꯤꯒꯤ ꯇꯨꯡ ꯏꯟꯖꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯗꯨ ꯌꯥꯔꯣꯏ ꯁꯛꯍꯦꯟꯕꯤ꯫ ꯑꯩꯗꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯅꯤ꯫ ꯅꯪꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯁꯛ꯫ ꯅꯪꯒ ꯑꯩꯒ ꯄꯨꯟꯁꯤ ꯃꯍꯤꯡ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯗꯨꯅ ꯑꯩ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯂꯣꯏ꯫ ꯅꯪ ꯂꯩꯍꯧ ꯁꯛꯍꯦꯟꯕꯤ꯫ ꯑꯩ ꯂꯩꯍꯧꯕ ꯉꯝꯂꯣꯏ ꯇꯥ ꯄꯥꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯥ ꯄꯥꯔꯤꯅ ꯑꯩꯕꯨ ꯊꯝꯕꯤꯔꯝꯂꯕ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯖꯤꯟꯗꯅ ꯏꯁꯥ ꯏꯇꯣꯝꯇ ꯊꯋꯥꯏ ꯊꯥꯖꯒꯅꯤ꯫ ꯁꯛꯍꯦꯟꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯁꯦꯡꯕꯅꯤ ꯇꯥ ꯄꯥꯔꯤ, ꯑꯩ ꯇꯥ ꯄꯥꯔꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯀꯥꯏꯗꯕ ꯉꯝꯂꯣꯏ꯫ ꯇꯥ ꯄꯥꯔꯤ, ꯅꯪ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯨ꯫ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ꯫ ꯁꯛꯍꯦꯟꯕꯤ, ꯅꯪ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯉꯝꯂꯗ꯭ꯔꯥ? ꯉꯝꯒꯅꯤ꯫ ꯑꯩ ꯇꯥ ꯄꯥꯔꯤꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯉꯝꯒꯅꯤ꯫ ꯐꯔꯦ, ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯑꯩꯁꯨ ꯂꯥꯛꯀꯗꯧꯔꯤꯕ ꯈꯨꯗꯤꯡ ꯊꯦꯡꯅꯔꯒꯦ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯔꯤꯒꯤ ꯈꯨꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯩꯍꯧꯔꯤꯕꯁꯤꯡꯅ ꯁꯛꯍꯦꯟꯕꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯂꯩꯐꯝ ꯈꯪꯂꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯁꯛꯍꯦꯟꯕꯤꯕꯨ ꯄꯨꯅꯕ ꯍꯣꯠꯅꯔꯕꯁꯨ ꯁꯛꯍꯦꯟꯕꯤꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯁꯛꯍꯦꯟꯕꯤꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫